뭐 ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯑꯣꯖꯥ ꯍꯣꯏ ꯌꯨꯝꯗ ꯆꯠꯄꯁꯦ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯅ ꯏꯆꯝ ꯆꯝꯅ ꯑꯣꯖꯥꯅ ꯑꯩ ꯆꯠꯇ꯭ꯔꯗꯤ ꯑꯣꯖꯥꯅ ꯉꯥꯡꯒꯅꯤ ꯍꯥꯏꯅ ꯂꯥꯛꯏꯔꯥ ꯑꯗꯒꯤ ꯑꯩꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯆꯠꯂꯤꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯑꯣꯖꯥ ꯌꯨꯝ ꯆꯠꯂꯒꯀꯣ ꯑꯣꯖꯥꯒꯤ ꯐꯩꯖꯣꯝ ꯁꯨꯕ ꯈꯪꯗꯦ ꯀꯨꯟꯖꯥ ꯁꯥꯕ ꯑꯗꯒꯤ ꯐꯤ ꯏꯁꯇꯤ ꯇꯛꯄ ꯈꯪꯗꯦ ꯂꯣꯏ ꯇꯧꯗꯣꯏꯅꯤ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯀꯣ ꯑꯗꯒꯤ ꯏꯃꯥꯒꯤ ꯀꯔꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯁꯦꯕꯥꯗꯤ ꯂꯣꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯑꯉꯥꯡꯁꯤꯡ ꯄꯨꯡꯉꯤꯕ ꯈꯪꯗꯦ ꯏꯅꯥꯎꯁꯤꯡ ꯑꯉꯥꯡꯁꯤꯡꯁꯤ ꯃꯌꯥꯝ ꯁꯨꯝ ꯄꯨꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅꯔꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯁꯨꯝ ꯅꯣꯏꯗ ꯍꯥꯏꯒꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏ ꯆꯠꯇ꯭ꯔꯗꯤ ꯑꯩ ꯑꯩꯈꯣꯏ ꯁꯣꯏ ꯉꯥꯡꯒꯅꯤꯒ ꯍꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯕꯗꯣ ꯑꯣꯖꯥ ꯀꯤꯕꯒꯤ ꯄꯨꯡ ꯇꯝ ꯆꯠꯇꯣꯏꯔꯥ ꯑꯗꯨꯁꯨ ꯄꯨꯡ ꯇꯝꯒꯗꯕ ꯅꯠꯇꯕ ꯇꯝꯗꯕ ꯍꯥꯏꯇꯥꯔꯦ ꯆꯠꯇꯪ ꯆꯠꯂꯨꯔꯒ ꯑꯣꯖꯥ ꯀꯤꯕꯒꯤ ꯆꯠꯂꯨꯔꯒꯗꯤ ꯉꯥꯡꯗꯦ ꯈꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨ ꯑꯣꯏꯔꯗꯤ ꯑꯣꯖꯥ ꯍꯥꯏꯕ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯚꯛꯇꯤ ꯇꯧꯔꯒ ꯈꯣꯏꯔꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯒꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯑꯅꯦꯝꯕꯗ ꯆꯦꯟꯊꯩꯀꯣ ꯑꯗꯨꯃꯥꯏꯅ ꯄꯥꯛꯊꯔꯤꯅꯦꯕ ꯑꯩꯈꯣꯏꯅ ꯄꯥꯛꯊꯔꯒ ꯑꯣꯖꯥꯗꯒꯤ ꯍꯩꯊꯔꯛꯄ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯆꯠꯂꯤꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛꯇꯅꯦꯕ ꯈꯣꯏꯔꯝꯃꯤꯁꯦ ꯑꯣꯖꯥꯅ ꯍꯩꯊꯔꯛꯀꯗꯣꯏꯅꯦꯕ ꯀ꯭ꯔꯤꯄꯥꯁꯦ ꯑꯩꯈꯣꯏꯅ ꯑꯣꯛꯀꯗꯣꯏꯅꯦꯕ ꯈꯣꯏꯔꯝꯃꯒ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯈꯟꯗꯨ ꯍꯥꯏꯗꯤ ꯉꯁꯤ ꯅꯣꯡꯃ ꯑꯣꯖꯥ ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯅꯣꯏ ꯀꯩ ꯇꯝꯃꯦ ꯀꯔꯤꯗꯣ ꯅꯪ ꯇꯝ ꯂꯥꯛꯏꯁꯦ ꯉꯁꯤꯁꯦ ꯁꯩꯒꯣꯟꯅꯕꯤꯕꯨ ꯍꯥꯏꯔꯣ ꯑꯗꯒꯤ ꯔꯥꯒ ꯇꯝꯒꯦ ꯑꯗꯒꯤ ꯁꯟꯆꯥꯔ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯤ ꯔꯥꯒꯗꯁꯨ ꯃꯈꯜ ꯃꯌꯥꯝ ꯂꯩꯈ꯭ꯔ ꯄꯣꯠꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯁꯤꯃꯗꯤ ꯑꯣꯖꯥꯅ ꯅꯍꯥꯟ ꯅꯣꯡꯃ ꯏꯁꯩ ꯑꯗꯨꯗ ꯌꯩꯈꯤꯕꯗꯣ ꯑꯁ ꯐꯖꯈꯤꯕꯅꯤ ꯌꯦꯡꯕ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯪꯒꯤꯇꯣꯜ ꯑꯃ ꯁꯣꯔꯥꯠ ꯈꯪꯗꯦ ꯂꯨꯍꯣꯡꯕ ꯈꯪꯗꯦ ꯕꯥꯁꯣ ꯈꯪꯗꯦ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯥꯟꯅꯔꯤꯁꯦ ꯑꯁ ꯑꯣꯖꯥꯅ ꯅꯨꯃꯤꯠꯇꯨꯗ ꯍꯥꯏꯈꯤꯕ ꯉꯥꯏꯍꯥꯛ ꯌꯥꯝ ꯐꯖꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯗꯣ ꯑꯣꯖꯥꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯑꯣꯏꯕ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯐꯖꯈꯤꯕ ꯖꯒꯥꯗꯣ ꯑꯣꯖꯥ ꯃꯁꯥꯅꯁꯨ ꯈꯪꯗꯦꯕ ꯍꯥꯏꯗꯤ ꯑꯣꯖꯥꯅꯁꯨ ꯑꯣꯖꯥꯗ ꯅꯍꯥꯟꯋꯥꯏ ꯇꯝꯍꯧꯕꯗ ꯍꯪꯍꯧꯕꯅꯦꯕꯀꯣ ꯃꯊꯪ ꯃꯊꯪ ꯑꯗꯣ ꯑꯣꯖꯥꯗꯨꯗꯒꯤ ꯐꯖꯕꯗꯨꯅꯦ ꯑꯣꯖꯥꯒꯤ ꯐꯖꯕꯅꯦ ꯑꯅꯤꯁꯦ ꯃꯈꯟ ꯑꯩꯒꯤ ꯁꯛꯁꯤꯗ ꯐꯖꯔꯤꯕ ꯑꯩꯒꯤ ꯊꯤꯔꯤꯁꯦ ꯀꯗꯥꯏꯗꯅꯣ ꯑꯩ ꯏꯁꯥꯅ ꯍꯧꯖꯤꯛ ꯃꯤꯡꯁꯦꯜ ꯄꯥꯏꯔꯒ ꯌꯦꯡꯕ ꯑꯩ ꯈꯪꯗꯦꯕ ꯑꯩ ꯁꯛꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯁꯦ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯌꯩꯕꯁꯦ ꯈꯪꯗꯕꯅꯦ ꯑꯗꯨꯅ ꯑꯣꯖꯥꯅ ꯄꯨꯡ ꯌꯩ ꯆꯠꯄꯗ ꯌꯦꯡꯉꯨ ꯍꯥꯏꯁꯦ ꯌꯦꯡꯕ ꯆꯠꯂꯀꯥꯟꯗ ꯑꯣꯖꯥꯗꯨꯗꯒꯤ ꯂꯧꯗꯣꯏꯅꯦꯕ ꯑꯗꯨ ꯂꯧꯕ ꯍꯥꯏꯁꯦ ꯌꯦꯡꯉꯒ ꯂꯧꯕ ꯑꯃ ꯑꯣꯖꯥ ꯌꯦꯡꯉꯀꯥꯟꯗ ꯑꯣꯖꯥ ꯉꯁꯥꯏ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯀꯔꯣꯝꯗꯒꯤ ꯍꯥꯏꯒꯤꯅꯣ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯁꯤ ꯀꯔꯣꯝꯗꯒꯤ ꯂꯩꯅꯣ ꯁꯣꯝꯗꯒꯤꯗꯤ ꯂꯩꯅꯤ ꯑꯗꯨꯃꯛꯄꯨ ꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧ ꯌꯥꯗꯦꯕ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯂꯥꯛꯑꯀꯥꯟꯗ ꯁꯨꯃꯥꯏꯅ ꯂꯩꯊꯔꯀꯥꯟꯗ ꯐꯖꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯣꯖꯥ ꯌꯨꯝꯗ ꯆꯠꯂꯒ ꯍꯪꯗꯧꯅꯦꯕ ꯉꯁꯤꯁꯤꯃꯗꯤ ꯑꯣꯖꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯒꯦ ꯑꯗꯩ ꯑꯣꯖꯥꯅꯁꯨ ꯄꯨꯡ ꯉꯁꯤꯗꯤ ꯆꯣꯡꯕꯗ ꯋꯥꯔꯅꯤ ꯍꯥꯏꯔꯁꯨ ꯑꯣꯖꯥ ꯉꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯥꯖꯅꯤꯡꯉꯤ ꯍꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ wari watai pung tamba khatana isai tamba khatana yade wari watai idum yawgadabani aduga poendi oja yum da chattoi se kaidobano haibase koina oja yum da chapse ngangani saigini haibe wakhalon da sum leire ba sije khangano ko asidi oja oida tintan pungolam ta tamuge han ojani yegi pungom yam phaja gibani du phadri tamgena chatlo ba dagi ojai seba dum tawni chatladi seba tawadam ne ba kari khangde ko ojana khudai khoi ojana manung changning base khoi ure eba haidi ojana maning changning paje kaino kan yeng mi yeng da art khangane ba ko adai da ojai gi ising khangde khudai khangde hongtoga kawding da hana pi ba sine mathok tari je ojana pamak ba da sat pisan ba ngamme ba dagi ojagi samna habda muzafri mangre sei mafam da ko ojai naknabagi kanabasi khangba ngambasi boba lapnaradi khangoi ba seba chatradi ojagi phi soba ojagi phiron thupchanba mina ojagi manam khangdoini muzafri se pung sei chakpala isingji muzafri loi li nei pumyat amam loi li le ro sei phamji da ojai muzafri se mangre ba hadi sei chakpu kangbu muzafri haigalaga sumaina ngaktang punjalaga ngasi sei kai saksige kai raskan nainabni khangde wari watai sanai hang ha ko ngasidi nimai senas pu sa o bhai so ma bhai so muzafri se mangre ba ado muzafri ji nimai hairo chap mane ba sai se hanjing je ko sai se mana kanda kamai khangge da talon manam nang ka muri se khara yan jana
ꯑꯣꯖꯥꯒꯤ ꯃꯅꯝꯁꯤ ꯈꯪꯉꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯣꯖꯥꯒ ꯅꯛꯅꯕꯒꯤꯅꯦꯕ ꯃꯅꯝ ꯈꯪꯉꯤꯗꯣ ꯅꯠꯇ꯭ꯔꯗꯤ ꯃꯤꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠꯄꯨ ꯃꯅꯝ ꯅꯝ ꯈꯪꯒꯗ꯭ꯔꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡꯁꯤ ꯈꯪꯕ ꯉꯝꯃꯦꯕ ꯐꯤꯔꯣꯟ ꯑꯣꯖꯥꯒꯤ ꯁꯦꯕꯥ ꯇꯧꯕꯗꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯣꯖꯥꯅ ꯄꯨꯛꯅꯤꯡ ꯀꯩ ꯈꯜꯂꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯈꯔ ꯋꯥꯔꯧꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯔꯝꯕ ꯋꯥꯍꯩ ꯑꯗꯩ ꯀꯔꯝꯕ ꯄꯨꯡꯊꯝ ꯇꯧꯗꯣꯔꯤ ꯑꯣꯖꯥꯁꯤ ꯉꯁꯤꯗꯤ ꯃꯊ꯭ꯋꯥꯏ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯥꯏꯗꯣꯔꯛꯑꯅꯤ ꯄꯣꯠꯁꯦ ꯈꯔ ꯇꯛꯈꯥꯏꯍꯧꯔꯒꯦ ꯅꯨꯃꯤꯠꯁꯦ ꯈꯥꯏꯑꯦꯕ ꯑꯣꯖꯥꯅ ꯂꯣꯏꯅ ꯇꯥꯛꯅꯤꯡꯗꯕ ꯅꯨꯃꯤꯠ ꯊꯕꯛꯁꯤ ꯆꯤꯟꯒꯨꯝ ꯑꯣꯖꯥ ꯃꯊꯥ ꯁꯥꯕ ꯅꯨꯃꯤꯠ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯄꯤꯊꯣꯛꯅꯤꯡꯕ ꯇꯥꯛꯊꯣꯛꯅꯤꯡꯕ ꯅꯨꯃꯤꯠ ꯂꯩꯌꯦꯕ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯉꯥꯏꯒꯗꯕꯅꯦꯕ ꯑꯗꯨꯀꯥꯟꯗ ꯇꯝꯒꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯅꯈꯣꯏꯗꯁꯨ ꯉꯁꯤꯗꯤ ꯄꯨꯡꯁꯤ ꯏꯇꯝ ꯇꯝꯅꯤꯡꯗꯕ ꯀꯣ ꯇꯝꯅꯤꯡꯗ꯭ꯔꯦ ꯑꯗꯨ ꯑꯣꯖꯥ ꯌꯨꯝ ꯆꯠꯂꯔꯣꯏꯗ꯭ꯔꯥ ꯅꯠꯇꯦ ꯆꯠꯀꯗꯧꯕ ꯑꯣꯖꯥ ꯌꯨꯝꯗ ꯆꯠꯂꯗꯤꯅꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯦꯛ ꯍꯧꯗꯣꯔꯛꯄꯅ ꯑꯗꯨꯝ ꯅꯝꯗꯅ ꯐꯍꯧꯕ ꯐꯖꯕ ꯑꯃ ꯊꯣꯛꯂꯛꯀꯥꯟꯗ ꯄꯥꯝꯃꯛꯑꯦꯕ ꯇꯝꯅꯤꯡꯉꯝꯗꯕꯗꯣ ꯏꯇꯣꯝꯗ ꯇꯝꯃꯒ ꯃꯌꯥꯝ ꯇꯝꯃꯤꯟꯅꯕꯒꯤ ꯀꯥꯟꯅꯕꯁꯤꯅ ꯏꯇꯣꯝꯗ ꯇꯝꯕꯁꯤꯅ ꯅꯇꯣꯝ ꯈꯪꯍꯧꯔꯅꯤ ꯄꯣꯠꯁꯤꯡꯁꯤꯀꯣ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯟꯕꯁꯤꯅ ꯀꯃꯥꯏꯅ ꯀꯥꯟꯅꯒꯦꯗ ꯏꯃꯥꯟꯅꯕ ꯑꯃ ꯌꯦꯔꯛꯄꯗꯒꯤꯁꯨ ꯑꯁꯤ ꯃꯥꯏꯁꯤ ꯐꯖꯩꯅꯦ ꯑꯁꯤ ꯐꯖꯗꯦ ꯅꯅꯥꯎ ꯅꯨꯄꯥ ꯑꯉꯥꯡ ꯑꯃꯗꯒꯤꯁꯨ ꯑꯗꯨꯝ ꯂꯧꯒꯗꯕꯅꯤ ꯏꯌꯥꯝꯕ ꯏꯊꯛ ꯊꯣꯡꯕꯗ ꯉꯥꯛꯇ ꯂꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯅꯪꯅ ꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯗ ꯑꯁꯤꯁꯤꯃꯗꯤ ꯐꯖꯩ ꯅꯉꯣꯟꯗꯒꯤꯁꯨ ꯂꯧꯕ ꯌꯥꯏꯑꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯛꯆꯕ ꯃꯥꯒꯤ ꯀꯩꯅꯣ ꯊꯣꯛꯂꯛꯄ ꯀꯥꯟꯁꯤꯗ ꯄꯨꯟꯕꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯒꯤ ꯃꯥꯗꯤ ꯐꯥꯈ꯭ꯔꯦ ꯑꯩꯁꯨ ꯐꯥꯗ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯕ ꯏꯇꯣꯝꯅ ꯇꯝꯕꯗ ꯑꯩꯅ ꯇꯜꯂꯦ ꯇꯣꯛꯑꯅꯤ ꯐꯥꯅꯤꯡꯉꯦ ꯍꯣꯠꯅꯩ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯕꯁꯤ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅꯤ ꯃꯇꯝꯗꯨꯗꯒ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤ ꯇꯝꯃꯛꯄ ꯈꯣꯠꯂꯛꯄꯒꯁꯦ ꯃꯇꯝꯗꯨ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯨꯒꯤ ꯈꯜꯂꯨꯗꯦ ꯊꯣꯏꯅ ꯃꯌꯥꯝ ꯄꯨꯟꯅꯤ ꯍꯥꯏꯕꯒꯤ ꯃꯌꯥꯝꯗ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯒꯤ ꯋꯥꯈꯟꯗꯅꯦꯕ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕꯁꯦ ꯑꯦꯀꯥꯗꯃꯤꯗꯒ ꯇꯝꯖꯔꯛꯄ ꯀꯩꯗꯧꯕꯁꯦ ꯑꯦꯀꯥꯗꯃꯤ ꯇꯝꯅꯦꯅ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯑꯣꯖꯥ ꯄ꯭ꯔꯥꯏꯚꯦꯠꯇ ꯑꯣꯖꯥ ꯌꯨꯝꯗ ꯂꯩꯖꯩꯑꯕ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯗꯨꯝ ꯇꯝꯕꯁꯨ ꯌꯥꯏ ꯑꯣꯖꯥ ꯑꯃꯅ ꯇꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯦꯀꯥꯗꯃꯤ ꯇꯝꯃꯤꯁꯦ ꯃꯌꯥꯝꯒꯤ ꯃꯔꯛꯇꯨꯗ ꯄꯨꯜꯂꯒ ꯁꯪꯒ ꯇꯧꯔꯒ ꯃꯗꯒꯤ ꯑꯍꯦꯟ ꯑꯊꯣꯏ ꯇꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯅꯦꯕ ꯑꯗꯨꯒꯤ ꯇꯝꯃꯨꯕꯩ ꯋꯥꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯁꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ ꯀꯣ ꯑꯣꯖꯥꯒꯤ ꯏꯃꯥ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯏꯃꯥ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤ ꯏꯃꯥ ꯀꯣ ꯏꯃꯥꯃꯛꯅꯤ ꯈꯟꯒꯗꯕꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯏꯆꯥꯅꯨꯄꯤ ꯏꯆꯥꯅꯨꯄꯥ ꯂꯩꯕꯁꯤꯡꯁꯤ ꯅꯪꯒꯤ ꯅꯆꯦꯃꯛꯅꯤ ꯑꯗꯒꯤ ꯏꯅꯥꯎꯃꯛꯅꯤ ꯏꯌꯥꯝꯕꯃꯛꯅꯤ ꯈꯟꯕ ꯑꯗꯨꯒꯤ ꯊꯃꯣꯏꯗꯣ ꯄꯥꯟꯗ꯭ꯔꯗꯤ ꯑꯣꯖꯥ ꯍꯣꯏꯗ ꯆꯪꯕꯗ ꯍꯌꯦꯡ ꯑꯁꯣꯏ ꯑꯉꯥꯝ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯍꯃꯟꯒꯤ ꯅꯨꯄꯤ ꯁꯨꯝꯕꯁꯤꯡꯁꯤꯁꯨ ꯏꯃꯥꯅꯤ ꯍꯥꯏ ꯄ꯭ꯔꯤꯊꯤꯃꯇꯥ ꯏꯃꯥꯅꯤ ꯒꯣꯃꯇꯥ ꯁꯤꯁꯨ ꯏꯃꯥꯅꯤ ꯍꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯄꯣꯛꯄꯤ ꯏꯃꯥꯁꯨ ꯏꯃꯥꯅꯤ ꯑꯗꯒꯤ ꯑꯄꯣꯛꯄꯤꯒꯤ ꯀꯩꯅꯣꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯗ ꯈꯪꯗꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯄꯣꯛꯏꯕ ꯑꯉꯥꯡꯁꯤꯁꯨ ꯍꯦꯛ ꯂꯣꯏꯕꯒ ꯄꯨꯊꯣꯔꯛꯄꯗꯨꯁꯨ ꯏꯃꯥꯅꯤ ꯀꯣ ꯅꯪꯕꯨ ꯄꯝꯕꯩꯅꯦꯕ ꯑꯍꯥꯟꯕ ꯄꯝꯕꯁꯦ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯑꯃ꯭ꯔꯤꯇ ꯊꯛꯄꯁꯦ ꯍꯦꯛ ꯄꯣꯛꯄꯒꯅꯦ ꯃꯃꯥ ꯑꯁꯦꯡꯕꯒꯤ ꯑꯃ꯭ꯔꯤꯇ ꯊꯛꯄꯁꯦ ꯏ ꯅꯧꯔꯤ ꯍꯥꯏꯗꯅ ꯑꯗꯨꯗꯨꯁꯨ ꯊꯛꯇꯦꯕ ꯑꯍꯥꯟꯕ ꯃꯃꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯩ ꯊꯛꯑꯦꯕ ꯑꯗꯨꯁꯨꯏꯃꯥꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯥ ꯇꯔꯦꯠꯁꯤ ꯂꯩ ꯀꯥꯏꯅ ꯑꯣꯖꯥ ꯍꯣꯏꯅ ꯁꯨꯝ ꯇꯥꯛꯄꯤꯔꯝꯕꯅꯤꯀꯣ ꯑꯣꯖꯥ ꯌꯨꯝꯗꯕꯨ ꯆꯠꯂꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯑꯐꯕ ꯃꯌꯥꯝ ꯑꯃ ꯄꯥꯎꯇꯥꯛ ꯄꯤꯌꯦ ꯑꯗꯨ ꯑꯍꯜ ꯑꯃꯅ ꯁꯨꯝ ꯉꯁꯤꯐꯥꯎꯗ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯇꯝꯖꯔꯛꯄ ꯆꯠꯆꯔꯛꯄꯗ ꯊꯦꯡꯅꯔꯛꯄꯗ ꯑꯍꯟꯁꯤꯡꯅ ꯁꯨꯝ ꯍꯥꯏ ꯏꯕꯨꯡꯉꯣ ꯑꯁ ꯄꯨꯡ ꯇꯝꯕ ꯇꯝꯗꯕꯩꯕꯨ ꯑꯣꯖꯥꯒꯤ ꯃꯌꯨꯝꯁꯤ ꯅꯣꯡꯃꯒꯤ ꯌꯧꯅꯕ ꯍꯣꯠꯅꯧꯅ ꯍꯥꯏ ꯀꯣ ꯑꯗꯨ ꯑꯍꯟꯗꯨꯅ ꯈꯜꯂꯤꯁꯤꯅ ꯑꯣꯖꯥ ꯌꯨꯝꯗꯕꯨ ꯆꯠꯂꯗꯤ ꯑꯐꯕ ꯑꯃ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯝꯃꯛꯀꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯟꯒꯤ ꯁꯥꯇ꯭ꯔ ꯍꯧꯔꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯅꯣꯏꯒꯨꯝꯕ ꯍꯧꯔꯛꯄꯁꯤꯗꯤ ꯑꯣꯖꯥ ꯍꯣꯏ ꯆꯠꯇ꯭ꯔꯗꯤ ꯉꯥꯡꯒꯅꯤ ꯐꯨꯔꯅꯤ ꯑꯣꯖꯥ ꯍꯣꯏ ꯆꯠꯇ꯭ꯔꯗꯤ ꯁꯥꯎꯔꯛꯀꯅꯤ ꯀ ꯍꯥꯏꯕꯒꯤ ꯈꯨꯆꯠ ꯑꯃ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯆꯠꯇꯕꯅꯕꯨ ꯍꯦꯟꯅ ꯐꯕꯒꯤ ꯐꯤꯕꯝ ꯂꯥꯛꯑꯦꯕꯀꯣ ꯆꯠꯂꯗꯤ ꯅꯪꯒꯤ ꯑꯣꯏꯖꯕ ꯈꯪꯉꯣꯕ ꯑꯣꯖꯥꯁꯤꯗꯒꯤ ꯂꯧꯊꯣꯛꯄ ꯈꯟꯒꯗꯕꯁꯦ ꯑꯣꯖꯥꯁꯤ ꯅꯨꯡꯁꯤꯁꯨ ꯅꯨꯡꯁꯤꯔꯤꯅꯤꯗꯅ ꯑꯩꯈꯣꯏꯅ ꯂꯛꯈꯤꯃꯤ ꯑꯗꯒꯤ ꯂꯥꯏ ꯂꯥꯠꯂꯤꯁꯦ ꯏꯃꯥꯁꯤꯗ ꯄꯤꯔꯛꯅꯕ ꯅꯠꯇ꯭ꯔꯣ ꯑꯣꯖꯥꯁꯤꯗ ꯀꯔꯞꯁꯟꯅꯦꯕ ꯇꯧꯔꯤꯁꯤ ꯅꯨꯡꯁꯤꯅꯕ ꯑꯃ ꯇꯧꯅꯕ ꯇꯧꯔꯤꯁꯦ ꯂꯧꯊꯣꯛꯅꯕꯅꯦꯕ ꯏꯃꯥꯗꯨꯅ ꯄꯤꯔꯛꯅꯕꯅꯦ ꯑꯣꯖꯥꯅ ꯄꯤꯔꯛꯅꯕꯅꯦꯕ ꯁꯤꯗꯩ ꯍꯧꯋꯦꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀꯔꯞꯁꯟ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯅꯣꯟꯖꯕꯅꯤ ꯏꯁꯣꯔꯗ ꯆꯪꯖꯕꯅꯤ ꯑꯣꯖꯥꯗ ꯆꯪꯖꯔꯒ ꯂꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯝꯗꯤ ꯆꯪꯖꯕ ꯑꯗꯨꯝꯗꯤ ꯈꯨꯔꯝꯕ ꯑꯗꯣ ꯄꯤꯔꯛꯀꯗꯣꯏ ꯄꯣꯠꯇꯨꯗꯤ ꯅꯪꯅ ꯅꯤꯗ꯭ꯔꯒꯗꯤ ꯅꯤꯔꯒ ꯃꯟꯇ꯭ꯔ ꯈꯪꯗꯦ ꯄꯨꯡꯂꯣꯟ ꯈꯪꯗꯦ ꯑꯗꯒꯤ ꯑꯣꯖꯥꯒꯤ ꯃꯅꯥꯕꯨ
ꯃꯅꯥꯛꯇꯕꯨ ꯆꯠꯂꯕ ꯑꯣꯖꯥꯅꯕꯨ ꯆꯥꯜꯂꯕ ꯅꯨꯡꯁꯤꯔꯕꯀꯣ ꯑꯣꯖꯥꯅ ꯅꯪꯒꯤ ꯃꯥꯡꯗꯅꯕ ꯅꯪ ꯍꯤꯡꯍꯧꯅꯅꯕ ꯊꯕꯛ ꯑꯃ ꯂꯝꯕꯤ ꯑꯃ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯀꯣ ꯑꯗꯨꯅ ꯑꯣꯖꯥꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯂꯦꯞꯄ ꯌꯥꯗꯦꯀꯣ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ ꯑꯩꯉꯣꯟꯗ ꯅꯠꯇꯦꯀꯣ ꯅꯪ ꯑꯣꯖꯥ ꯑꯗꯩ ꯅꯪ ꯑꯣꯖꯥ ꯑꯗꯨꯝ ꯆꯠꯄ ꯌꯥꯏ ꯅꯪ ꯑꯣꯏꯖꯕ ꯈꯪꯅꯀꯣ ꯅꯥꯝꯁꯤ ꯁꯣꯜꯂꯗꯤ ꯍꯌꯦꯡ ꯅꯃꯥꯟꯅꯕ ꯃꯔꯛ ꯇꯤꯜꯂꯀꯥꯟꯗ ꯆꯣꯞꯀꯅꯦꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯖꯥ ꯍꯥꯏꯁꯤ ꯃꯤꯠꯅ ꯎꯕ ꯂꯥꯏꯅꯤ ꯀꯣ ꯀ꯭ꯔꯤꯁꯅꯗꯒꯤꯁꯨ ꯑꯣꯖꯥꯅ ꯒꯨꯔꯨꯅ ꯍꯦꯟꯅ ꯆꯥꯎꯏ ꯍꯥꯏ ꯀꯣ ꯑꯗꯨꯅ ꯑꯣꯖꯥ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯄꯣꯛꯄ ꯕꯕꯥ ꯀꯣ ꯁꯤꯁꯨ ꯀꯥꯎꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯏꯃꯥꯅ ꯕꯕꯥꯅ ꯄꯣꯛꯄꯤꯔꯝꯗꯅ ꯉꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟ ꯁꯪꯁꯥꯔꯁꯤ ꯎꯕ ꯐꯪꯉꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯃꯥꯁꯨ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛ ꯆꯠꯂꯨꯔꯕꯅꯤꯅ ꯏꯃꯥ ꯊꯧꯁꯥꯗꯕꯁꯨ ꯌꯥꯗꯦꯕ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯀꯣ ꯑꯣꯏꯁꯜꯂꯒꯦ ꯀꯣ